Manipur housing nouna oirakliba phivam asina maram oiraga khoisaonaraba Meeyamna Mapham-maphamda Lambi Thingba Yaona Irang Hourakkhre Imphal amadi masidagi haidokkhiba mapham-sing Khuntak lanshibaga pangkhak oire. Jiribam district ki Jaguradodagi kuki kulai paibasingna pikliba angang ahum yauna mioi taruk phajinkibagi manungda angang ani amasung nupi amagi thawai yaudraba hakchang ngarang pangkhiba adudagi khoisaonaraba Meeyamna ngasi ayuktagi khongjang changsinba hauki. Imphal mayol amadi masidagi haidokkhiba tongan-tonganba mapham-singda ngasi ayuk pung tara khara helakpa duwaidagi miyam thoraktuna lambi thingbagi khongjang changsinba hauki. Khoisaonaraba miyam aduna lambida tayar mai thaba amadi uwana chingba kaya phaijinduna athingba piki. Oirakliba phivam aduda Imphal manungi lambi ayambada gari chatok chashin tawbagi chang aduki matek hantaki loinana dukana chingba pumnamak thong lonsinaki. Amaromda Khwairamban ima kaithel dasu kaithel ahumgi imaibil singna irang haurakpadagi Khwairamban kaithel kaiki pauna amasung thanga kaithelgi dukan pumnamak Khuntak lanshiba haibadu oiki loinana Nagamapal wahengbam laikai amadi uripongna chingba mapham-singda leiba dukan pumnamaksu thong lonsinaki masiga iroinana numit yungba matungdagi tongan-tonganba maiki kyadagi lakpa masing yamlaba miyam Khwairamban kaithelda punba hauki. Nakalambaromda hauji oirakliba phivam asida security gi akanba section thorang lokatpoina chief minister gi banglo amasung rajbaban taba lambi pomnamak security na lanban amagum ngak senduna leikre maruoina Kaisampa junction oirangkom gi Krishna Premi walpam mapa sanjentung amadi kanglagi nongchup thangbo khojangda riot police yauna central amasung state force gi masing yamlaba personal singna barricade na chingba khajinduna akanba mongda ngak senbagi thabak chathaba hokre.